ꯑꯩꯈꯣꯏꯅ ꯒꯔꯃꯦꯟꯅꯁꯨ ꯇꯧꯕꯤꯕ ꯊꯕꯛꯁꯨ ꯃꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯀꯟꯗꯛꯇꯔꯁꯤꯡꯁꯦ ꯑꯄꯟꯕ ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯇꯧꯕꯤꯗꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯈꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯕꯁꯁꯤ ꯌꯥꯝꯗꯕꯅꯤꯅ ꯇꯣꯡꯐꯝꯁꯨ ꯈꯪꯗꯦ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯃꯇꯝꯁꯨ ꯆꯥꯗꯦ ꯑꯇꯣꯞꯄ ꯑꯁꯥꯡꯁꯤꯡꯕꯨꯁꯨ ꯍꯥꯏꯔꯁꯨ ꯃꯣꯏꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯡꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯃꯈꯣꯏꯅ ꯇꯥꯏꯃꯤꯡ ꯆꯥꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯍꯟꯗꯛꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯔꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯒꯣꯔꯃꯦꯟ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯁꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯄꯨꯔꯛꯄꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯊꯧ ꯇꯧꯗꯅ ꯂꯩꯔꯨꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯏꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕ ꯑꯃꯗꯤ ꯏꯝꯐꯥꯜꯗꯒꯤꯅ ꯃꯥꯎ ꯐꯥꯎꯕꯒꯤ ꯕꯁꯁꯤꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣर्ट ꯗꯤꯄꯥर्टमेंट अकनब सेक्यूरिटी चेक्सिन थौरांग लोइनना ngasiदगी lamthaba houkhre amadi lengana lokhuleiba khongthang asibu maikai kayadagi thakatwa phongdorli amadi manipur state transport department masagi mathau tawbada kanagumba lanai amatana natraga luf amatana ay afan pibidana ba hainasu manipur state transport department gi maikai dagi mayamda apin tawjaragli ngasi ga aina khoi launch tawba senapi gi da apan are pibidaba aduga औजार बाकी एमएसटी जे औजार चले गाड़ी से पब्लिक मीसिंगसु सपोर्ट तौबीबा हाई वाखलोन से थमनी मसिना कोइना गवर्नमेंटसु तौबीबा थबकसु मयामना फै अदुगो खोगी चलीबा खोई ड्राइवर कंडक्टर सिंग जे अपनबा गाड़ी थुगाइबा यखाइबा तौबीदबा हाई वाखलोन दे खन्नी ꯑꯩꯈꯣꯏꯒꯤ ꯕꯁꯁꯤ ꯌꯥꯝꯗꯕꯅꯤꯅ ꯇꯣꯡꯐꯝꯁꯨ ꯈꯪꯗꯦ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯃꯇꯝꯁꯨ ꯆꯥꯗꯦ ꯑꯇꯣꯞꯄ ꯑꯁꯥꯡꯁꯤꯡꯕꯨꯁꯨ ꯍꯥꯏꯔꯁꯨ ꯃꯣꯏꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯡꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯃꯈꯣꯏꯅ ꯇꯥꯏꯃꯤꯡ ꯆꯥꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯍꯟꯗꯛꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯔꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯒꯣꯔꯃꯦꯟ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯁꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯄꯨꯔꯛꯄꯅꯤ ꯀꯣ ꯌꯥꯝ ꯊꯛꯀꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯁꯄꯣꯔꯠ ꯇꯧꯏ ꯑꯍꯦꯟꯕ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯍꯟꯅꯤꯡꯉꯤ ꯁꯔꯚꯤꯁ ꯅꯨꯡꯉꯥꯏꯅꯕ ꯁꯔꯚꯤꯁ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔꯅ ꯃꯇꯝ ꯆꯥꯅ ꯃꯌꯨꯡ ꯍꯥꯡꯕ ꯃꯇꯝ ꯄꯤꯕ ꯀꯣ मकोई अखोई हानदी पीदबने काब कक्ता पीबने कुंबा हाइबदी पीदेब अदुना हंदकी प्रोग्राम सिदी फतन ट्रावसिंगुसु हाइरगा मपान थोकम यावा चा लेबनी को हनुबा हनुबी यावबनिना खरा खाम पीबा